Handloom amasung handicraft ki pothok sing yokhat nabagi pandamda numit mangani chathagadaba state level handloom and handicraft Mela Imphal ki Nilakuthi da leiba urban hatta haudokre. Mela si the Northeastern Council Secretariat Nongrim Hill Silong sponsorship makada Handloom and Handicraft Development Federation Imphal West na senduna pangthokpani. Mela haudokpagi thauramda sarugya ki Handloom and Textiles ki Deputy Director Handicraft Yumnam Jagyashorina Mela mafamda miyamna pochai leiba lakpa matamda mamal tangi haidanaba quality maintain tauba potlam sing yonaba hotnaba tai. Chaukalakpagi matung ina weaver sing na puthokliba pothok sing online gi khuthangda global market ta yauhanba yare maramasina weaver sing na entrepreneurship ki lamda khong thangjinduna state asigi selthum gi fibam fagatnaba hotnabada thaudang lauba mathau tai haina phongdoki. Mela asida tongan handloom amadi handicraft ki stall kaya hangduna pothok kaya yoli. State Department amana weavers in the weavers card piduna yangi akoi card piduna ko raw material supply tong bo hona jai aduna raw material sing je long na ba weaver card lairaga di yan card sabiro aduga subsidy yaw na pirabanina production cost haita pot puthok da mamandi khar makai handagani na khali adna mela phami riba laiba ije naw singna pot se puthok matamda aigi changiba cost tu ga haing yon ga da cost tu ga profit se yam tung na bo hona raga di koi pot chat pa wa le na lojei ko aduna sarkar na subsidy khara piba si khutong jaba lorga mai pricing je man chana le piba mela changba da pot am tang ya ha di bazar le le bane na ka nei na